aduna mabani je combine tawpa matamda 32% AHA BHA sina akhoi skin da hena mayek singna amotpa akhoi tukhongda laiba du sengdokpa. Used to be frightened, jumping from mountains, but now I'm enlightened. The Ordinary haibasi DCM brand ki makhada lai moi se kari maram gi phawino haiba kanda makhoi gi price range se haidi makhoi gi mamal se atuki matik honge ba atopa company singa compare tawba matamda changdam naba matamda makhoi da yaurba chemical sing asi yamna scientific active ingredients ki maming do seasoner ga thole ba maming je thon ba matamda haidi atopa cream natraga any skincare products is na matamda khoi yeng ba matamda whitening adagi anti aging adagi brightening adumaina haiba ado mangonda di adumaina maming thon deba samna haibada niacinamide 10% zinc 1% adagidi magnesium ascorbyl phosphate kind adumain tholeba aduna yam hena skin care gi matang da chemicals sing do khangdaba miyoi gi damakta di khajitang chamam nagani aduga skin care gi matang da chemicals khangba mi gi damakta di adum yam nungai ba hai tare aduna mangon da yauriba ingredients chemicals sing je yamna transparent oina yam mayek sengna kam yawi haibidu hai aduna mar masina masi internationally yamna phawi magi mamal hongba topa sing da yengnabada aduga magi products sing je seasonal matamda result phangba effective oiba adugi damakta haiba the ordinary haiba si phawba brand amani aduna ai sigi matangda product amamam tawraga ai review tawjage ngasigi product asidi ordinary da yamna phawba product ni mayamna yam try tawningba haibdi masi asingumaki mathau tawbra tawdabra na yamna khangingba product ni adu masi AHA 30% plus BHA 2% peeling solution haiba product asigi pH balance asi 3.5 to 3.7 oi haibdi akhoi skin gi pH balance 4.5 to 5.5 tagi hena low oi haibni aduna magi acidity level se wangi aduga mase alcohol free oil silicone free oil nut free vegan gluten free cruelty free oil free aduga mada ising di yawi haiba product says the alpha hydroxy acid 30% yawi haibadi glycolic lactic tartaric citric aduga 2% beta hydroxy acid haibadi salicylic acid yawi aduga hyaluronic acid cross polymer vitamin B5 black carrot aduga tasmanian pepperberry yawi aduga alpha hydroxy acid ki mathau se kaino haiba kanda akhoi gi skin gi mathakta leiba khwaidagi matonda leiba dead skin cells sing de mana lawthokpada mating pangi aduga skin da khara manga lakhali aduga beta hydroxy acid BHA haibasina akhoi gi skin gi manung hutna changaga khongi manung da phunjalaga leiba thawre adagi amot pasing do mana lawthoi adna mabani je combine tawpa matamda 32% AHA BHA sina akhoi gi skin da hena mayek singna amot pa akhoi tukhongda leiba du sengdokpa skin gi texture hena phagadhanba mangal ama lakhanbadu oi aduda natana mangonda yauriba Tasmanian pepperberry haibasi pambi dagi lawrpani aduna masi akhoi gi skin da acid sizna ba matamda yam hena sokjan dana ba irritation oidana ba hapani aduga masi pambi dagi lawbanina season change tawpagi matungina haiba product asi mangonda color khara change tawpa yai haina moina hai aduga sigi formulas da yauriba cross polymer haibasi hyaluronic acid ki form amani aduga masi skin da comfort ohenba haidi irritation gumba laktana ba aduduga vitamin B5 sina akhoi gi skin da khara thuna asokapan ba lesu khara phagatna ba aduduga black carrot sina yamna high oiba antioxidant property ni haiba product sai da mangonda free acid concentration je yam wangna yawe aduna handagi hauna acid exfoliation seasoner ba mina seasoner bio high aduna taba targadi experience later ba mina hena nauna seasoner ba targadi skin da khara irritation lakla ya aduna seasoning sing bio aduga sensitive skin oiba targadi seasoner bi genu haina moina recommend tawi aduga high ba chemical asi seasoner matam da lungdang da seasoner bio aduga skin de yamna sensitive oingai matam aduga kuron ga huringai matam adu makan da seasoner bi genu na moina high ado sigi seasoner bagi hena akupa marol di ai mamang da video ma semjakrabani hafta amada anirak maximum seasoner ba yai aduga yam hafta amda amukang khak seasonaba yai aduga masi seasonaba matamda chang naina seasonaba yai karigumba somna hana chemical exfoliant acid exfoliant seasonaba mi oiragadi haiba product asi matau karamna seasonagani aduga kamaina seasonagani haiba akupa marol di aina mamang de video ama semjakrabani aduda yengbiro aduga haiba product asi try tawbiba yai aduga yamna maru oibabna sigi product se seasonable matamda ngasi seasoner ga hayeng adumaina nuti gi seasoner ga dabana te hafta amda ani rak haiba matamda numit ani thangnaraga seasoner ga dabana te aduna ngasi seasoner matungda numit marini gumba lerakanda amuk seasoner ba sumaina seasoner biu aduga si seasoner ba hoba taraga di sunscreen je thadok piganu matam gumba da kaigino da khoi gi skin je hana sensitive oibe heli mamaduna masi je no matam gumba da ningsing biu
ꯑꯗꯨꯒ ordinary website se changba matamda active ingredients singsi mathau adagi moigi kanaba haibadi ayuktana karamba siznagani nungdangdana karamba siznagani aduga hydration gina karamba siznagani anti aging gi pigmentation gi sibuna chingbasi moina fazana help oina guideline fazana pi maram aduna hen akupa marol khangba tarbazu ordinary gi website da changaga loina pabiba yagani asigi video asi yengbada informative way aduga karigumba kanaba khara phangi haina khanbiba taragadi like ama tawbiyo aduga makha taba karamba ordinary ki product aina test tawa aduga review piba yingni habdu makha da comments tawbiyo I soidamaki try to zerke. Thank you so much for today. Bye bye.